ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯥꯗꯣ ꯑꯉꯥꯎꯕꯤꯅꯤ꯫ ꯊꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯈꯨꯟ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯃꯄꯥ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯖꯕꯅꯤ꯫ ꯈꯨꯟ ꯑꯁꯤꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯃꯇꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩꯔꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯎ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯍꯧꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯜꯗꯤ ꯃꯐꯝ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯂꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝ ꯑꯁꯤꯗ ꯃꯇꯥꯎ ꯀꯩꯔꯦꯟ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯀꯩꯔꯦꯟꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯕꯥꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗ ꯍꯥꯏꯕꯗꯤ ꯀꯩꯔꯦꯟꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗ ꯊꯕꯥꯇꯣꯟ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯆꯤꯡꯗꯒꯤ ꯑꯣꯟꯊꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯔꯝꯗꯦ꯫ ꯃꯈꯣꯡ ꯅꯥꯝꯃ ꯁꯣꯏꯅꯥꯏꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡꯁꯤ ꯂꯩꯔꯛꯄꯅꯤ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥ ꯊꯦꯝꯕꯤ ꯑꯁꯤꯁꯨ ꯃꯤꯃꯥꯟꯅꯗꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯃꯥꯟꯅꯗ꯭ꯔꯤꯕ ꯑꯁꯤꯅ ꯊꯕꯥꯇꯣꯟꯒꯤ ꯃꯄꯥꯅ ꯆꯤꯡꯗꯒꯤ ꯑꯣꯟꯊꯗꯨꯅ ꯃꯈꯣꯡ ꯀꯛꯂꯤꯕꯁꯤ ꯊꯕꯥꯇꯣꯟ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯣꯏꯕꯅ ꯃꯃꯥꯅ ꯃꯩꯅꯤꯡ ꯀꯨꯝꯂꯤꯉꯩ ꯃꯇꯝꯗ ꯊꯕꯥꯇꯣꯟꯒꯤ ꯃꯄꯥꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯍꯨꯃꯥꯡ ꯀꯥꯡꯈꯤꯗꯨꯅ ꯋꯥꯟꯊꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯉꯥꯎꯕꯤꯒꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯉꯥꯎꯔꯣꯗꯅ ꯍꯥꯏꯕꯁꯨ ꯉꯥꯎꯕꯃꯛꯇꯤ ꯅꯠꯇꯦ, ꯋꯥꯈꯜ ꯆꯣꯏꯔꯣꯗꯅ ꯆꯣꯏꯗꯦ, ꯋꯥꯈꯜ ꯇꯥꯔꯣꯗꯅ ꯇꯥꯗꯦ, ꯑꯃꯨꯛ ꯃꯃꯨꯛ ꯀꯖꯤꯡꯂꯥꯏ ꯍꯧꯕꯗꯧꯅ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯔꯝꯃꯤ꯫ ꯀꯩꯔꯦꯟ ꯍꯥꯏꯔꯤꯕ ꯊꯕꯥꯇꯣꯟꯒꯤ ꯃꯄꯥ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ, ꯃꯤꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯏꯐ ꯍꯦꯛ ꯐꯅ ꯍꯦꯛꯇ ꯈꯟꯗꯣꯛꯄ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯏ꯫ ꯀꯩꯔꯦꯟꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯄꯨꯔꯦꯜꯗꯨ ꯍꯧꯖꯤꯛꯇꯤ ꯈꯨꯟ ꯑꯃꯗ ꯅꯨꯡꯉꯥꯏꯕꯅ ꯃꯄꯥ ꯂꯩꯈ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯀꯩꯔꯦꯟꯕꯨ ꯅꯣꯡꯃꯇ ꯍꯪꯂꯕ ꯂꯥꯛꯈꯤꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩꯔꯦꯟꯅ ꯃꯈꯣꯡ ꯀꯛꯇꯨꯅ ꯉꯁꯤ ꯁꯣꯏꯅꯥꯏꯕꯒꯤ ꯐꯤꯚꯝꯗ ꯍꯤꯡꯂꯤꯕꯁꯤ ꯄꯨꯔꯦꯜꯅꯅꯤ ꯍꯥꯏꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯌꯥꯝꯕ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯄꯨꯔꯦꯜꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯄꯨꯔꯦꯜ ꯑꯃꯗꯤ ꯀꯩꯔꯦꯟ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯁꯨꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯨ ꯃꯆꯥ ꯊꯤꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯨꯔꯦꯜ ꯑꯃꯗꯤ ꯀꯩꯔꯦꯟ ꯆꯤꯡꯗ ꯁꯤꯡ ꯀꯛꯄ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯆꯤꯡꯗ ꯁꯤꯡ ꯀꯛꯄ ꯆꯠꯄ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯄꯨꯔꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯑꯁꯤꯒꯤ ꯎ ꯑꯆꯧꯕ ꯑꯁꯤ ꯑꯩꯗꯤ ꯀꯛꯄ ꯉꯝꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯅꯪꯁꯨ ꯀꯛꯂꯨꯔꯅꯨ, ꯆꯠꯂꯁꯤ ꯏꯇꯥꯎ"꯫ "ꯑꯦ, ꯀꯩꯅꯣ ꯏꯇꯥꯎ, ꯑꯁꯨꯛ ꯌꯥꯝꯕ ꯎꯁꯤꯗꯤ ꯀꯛꯂꯒ ꯀꯔꯤꯒꯤ ꯑꯁꯤꯒꯤ ꯎꯁꯦ ꯀꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯏꯕꯥꯅꯤ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯣ ꯏꯇꯥꯎ? ꯅꯪꯅ ꯎ ꯑꯆꯧꯕꯁꯤꯃ ꯀꯛꯄꯗ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯨ ꯅꯪꯒꯤ ꯁꯤꯡꯗꯨꯕꯨ ꯌꯥꯔꯗ꯭ꯔꯣ ꯏꯇꯥꯎ"꯫ "ꯌꯥꯔꯅꯤ ꯏꯇꯥꯎ, ꯏꯇꯥꯎꯅ ꯀꯛꯀꯦꯗꯤ ꯀꯛꯑꯣ, ꯑꯩꯗꯤ ꯀꯛꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯕꯨ ꯉꯁꯤꯗꯤ꯫ ꯑꯩ ꯋꯥꯔꯦ ꯏꯇꯥꯎ, ꯑꯩ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯦ, ꯏꯇꯥꯎꯅ ꯀꯛꯀꯦꯗꯤ ꯀꯛꯑꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯄꯨꯔꯦꯜꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯊꯥꯖꯗꯨꯅ ꯀꯩꯔꯦꯟꯗꯤ ꯑꯩꯒꯤ ꯏꯇꯥꯎꯁꯤ ꯋꯥꯔ ꯃꯥꯜꯂꯦ, ꯃꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ, ꯎꯁꯦ ꯀꯌꯥꯝꯕꯨ ꯆꯥꯎꯔꯨꯅꯦꯒꯦ, ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯀꯛꯂꯛꯑꯒ ꯑꯩ ꯍꯦꯛꯇ ꯀꯛꯑꯒꯦꯗ꯫ ꯑꯁꯨꯝꯅ ꯑꯆꯧꯕ ꯎ ꯑꯗꯨ ꯃꯍꯥꯛ ꯃꯊꯟꯇꯅ ꯀꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯑꯗꯨ ꯍꯦꯛ ꯀꯛꯄꯗ ꯎꯗꯨꯅ ꯇꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯤꯇꯪ ꯈꯦꯠꯇꯨꯅ ꯃꯍꯥꯛ ꯆꯤꯡꯃꯥꯏꯗ ꯑꯣꯟꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯃꯥꯏꯗ ꯑꯣꯟꯊꯈꯤꯕꯗꯨ ꯄꯨꯔꯦꯜꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯒꯨꯝ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯂꯩ꯫ "ꯑꯦ ꯏꯇꯥꯎ, ꯏꯇꯥꯎ, ꯑꯩꯅ ꯉꯁꯥꯏꯅ ꯀꯛꯑꯒꯨꯝꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯌꯥꯗꯗꯅ ꯎ ꯑꯆꯧꯕꯗꯨ ꯀꯛꯄꯗ ꯏꯇꯥꯎꯅ ꯑꯣꯟꯊꯔꯦ꯫ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯇꯥꯎ"꯫ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯀꯩꯔꯦꯟꯗꯤ ꯁꯨꯝ ꯑꯣꯟꯊꯈꯤ ꯂꯣꯛꯈꯥꯗ ꯇꯥꯁꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯣꯛꯈꯥꯗ ꯇꯥꯁꯟꯈꯤꯕ ꯑꯗꯨꯗ ꯄꯥꯎ ꯄꯤꯅꯗꯨꯅ ꯁꯤꯡ ꯀꯛꯄ ꯂꯥꯛꯏꯕ ꯃꯤꯌꯥꯝꯗꯨ ꯃꯈꯥꯗ ꯄꯨꯟꯅ ꯀꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯔꯦꯟꯕꯨ ꯂꯧꯈꯠꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯩꯔꯦꯟꯅ ꯋꯥꯈꯜ ꯇꯥꯗ ꯏꯍꯤꯡ ꯅꯥꯍꯤꯡꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯈꯨꯟꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯇꯩꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯍꯤꯡꯅꯅꯕ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯌꯦꯡꯗꯨꯅ ꯍꯣꯠꯅꯕꯗ
ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨꯃꯗꯤ ꯂꯧꯈꯠꯄ ꯌꯥꯗꯅ ꯁꯣꯏꯅꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟ ꯑꯁꯤ ꯄꯣꯛꯄ ꯅꯨꯃꯤꯠ 12ꯗꯃꯛ ꯉꯥꯏꯔꯤ꯫ ꯌꯨꯝ ꯁꯦꯡꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯦꯝꯕꯤ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯩꯃꯥꯏꯗ ꯑꯣꯟꯊꯈꯤꯕ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥ ꯊꯦꯝꯕꯤ ꯑꯉꯥꯎꯕꯤꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯅꯗꯨꯅ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯅ ꯀꯩꯔꯦꯟ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯊꯣꯛꯄꯤꯔꯛꯇ꯭ꯔꯦꯗꯣ꯫ ꯀꯩꯔꯦꯟꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯕꯁꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥ ꯀꯩꯔꯦꯟꯕꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠꯇꯨꯗ ꯋꯥꯟꯊꯈꯤꯕꯗ ꯀꯩꯔꯦꯟꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗꯦ, ꯃꯍꯥꯛꯅ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯊꯥꯖꯒꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨꯗ ꯀꯩꯔꯦꯟꯕꯨ ꯁꯥꯎꯅꯤꯡꯕꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯊꯕꯥꯇꯣꯟ, ꯏꯄꯥꯅꯅꯦ ꯉꯝꯗꯗꯨꯅ ꯁꯣꯏꯅꯥꯏꯕ ꯑꯃꯒꯨꯝ ꯂꯩꯕꯁꯤꯗ ꯏꯆꯥꯒꯤ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯕ ꯉꯝꯗꯦꯗꯣ ꯏꯄꯥꯒꯤ ꯊꯕꯥꯇꯣꯟ꯫ ꯑꯗꯨꯒ ꯅꯃꯥꯗꯤ ꯅꯃꯥꯅꯤꯗꯣ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯅꯍꯩ ꯅꯁꯤꯡ ꯇꯝꯗꯨꯅ ꯂꯩꯖꯒꯗꯕ ꯃꯇꯝꯁꯤꯗ ꯅꯪ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯅꯪꯅ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯕꯁꯤ ꯌꯨꯝꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯅ ꯈꯨꯟ ꯀꯌꯥꯗ ꯅꯪ ꯁꯤꯜꯂꯪꯕ ꯆꯠꯂꯦꯀꯣ ꯏꯄꯥꯒꯤ ꯊꯕꯥꯇꯣꯟ꯫ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯏꯄꯥꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ? ꯄꯥꯕ, ꯀꯔꯤꯅꯣ? ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄ ꯉꯥꯛꯇꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯍꯤ 12-13 ꯐꯥꯔꯕꯅꯦ꯫ ꯆꯍꯤ 12-13 ꯐꯥꯔꯕ ꯑꯩꯅ ꯀꯔꯤꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯗꯗꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯗꯅ ꯀꯅꯥ ꯂꯥꯛꯑꯒ ꯄꯥꯡꯒꯅꯤ? ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯄꯦꯟꯖꯔꯕꯅꯦ꯫ ꯑꯩ ꯏꯍꯩ ꯏꯁꯤꯡ ꯇꯝꯗ꯭ꯔꯕꯁꯨ ꯌꯥꯏꯌꯦ ꯄꯥꯕ꯫ ꯄꯥꯕꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯁꯤꯅ ꯏꯍꯩ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯑꯣꯏꯔꯤꯕꯅꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯗꯨꯅ ꯋꯥꯕ ꯌꯥꯕ ꯋꯥꯔꯕ ꯊꯕꯥꯇꯣꯟ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯁꯜꯂꯛꯇ꯭ꯔꯦ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥ ꯊꯦꯝꯕꯤ ꯑꯁꯤ ꯑꯉꯥꯎꯕꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯑꯉꯥꯎꯕꯤꯒꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯩꯔꯦꯟ ꯑꯃꯗꯤ ꯄꯨꯔꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯂꯝꯕꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯂꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯏꯇꯥ ꯍꯥꯏꯗꯨꯅ ꯀꯧꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡꯗ ꯍꯤꯡꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗꯗꯤ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯏꯇꯥꯗꯣ ꯉꯥꯎꯔꯕꯅꯤ, ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯁꯣꯏꯅꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯄꯨꯔꯦꯜꯅ ꯈꯨꯟ ꯑꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯕꯅ ꯃꯁꯛ ꯐꯥꯎꯕ ꯎꯅꯈꯤꯗꯕꯗꯒꯤ ꯃꯁꯛ ꯐꯥꯎꯕ ꯀꯥꯎꯅꯔꯕꯅꯤ꯫ ꯏꯇꯥ ꯀꯧꯅꯔꯝꯕ ꯀꯩꯔꯦꯟꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯄꯨꯔꯦꯜꯒꯤ ꯅꯨꯄꯤ ꯃꯁꯛ ꯀꯥꯎꯅꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯣꯛꯄ ꯃꯆꯥ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯀꯅꯥꯅꯁꯨ ꯈꯪꯅꯗ꯭ꯔꯦ꯫ ꯀꯩꯔꯦꯟ ꯑꯃꯗꯤ ꯄꯨꯔꯦꯜ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝꯗ ꯑꯗꯨꯃꯛ ꯄꯨꯛꯅꯤꯡꯗ ꯂꯥꯛꯁꯤꯟꯕꯒꯤ ꯋꯥꯅꯤ, ꯋꯥꯈꯜꯗ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯐꯥꯎꯕ ꯁꯛ ꯈꯪꯅꯔꯔꯣꯏ ꯍꯦꯛ ꯎꯅꯕꯗ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯆꯟꯈ꯭ꯔꯦ ꯀꯩꯔꯦꯟꯒꯤ ꯄꯨꯟꯁꯤ꯫ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯃꯁꯝ ꯃꯅꯥ ꯀꯛꯅꯤ ꯈꯪꯈꯤꯗ꯭ꯔꯦ, ꯃꯀꯣꯏ ꯃꯔꯥꯡ ꯍꯧꯔꯦ ꯑꯃꯗꯤ ꯋꯥꯕꯅ ꯄꯠ ꯇꯠꯂꯕ ꯆꯔꯥꯝ ꯆꯗꯠꯅꯔꯕꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕꯅ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯁꯣꯛꯄ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯁꯤꯜꯂꯛꯂꯕ ꯊꯕꯥꯇꯣꯟ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯊꯕꯥꯇꯣꯟ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕꯗꯤ ꯅꯣꯡꯃꯒꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯊꯧꯗꯤ ꯅꯣꯡꯃꯇ ꯂꯦꯞꯄ ꯌꯥꯗꯕꯅ ꯂꯧꯀꯨꯝ ꯁꯤꯡꯒꯨꯝꯕ ꯑꯃꯗꯤ ꯃꯤꯒꯤ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯕ, ꯅꯨꯡꯇꯤꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯃꯤꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯗꯨꯅ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯕꯤ ꯂꯧꯕꯤꯕ, ꯐꯤꯔꯣꯜ ꯁꯨꯕꯤꯕ ꯀꯌꯥ ꯅꯨꯡꯇꯤꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯍꯦꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯕꯅ ꯊꯕꯥꯇꯣꯟ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ, ꯄꯥꯝꯗ꯭ꯔꯕꯁꯨ, ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯕꯥꯇꯣꯟ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯦꯝꯕꯤꯗꯤ ꯍꯦꯛꯇꯃꯛ ꯀꯞꯄꯤ꯫ ꯊꯕꯥꯇꯣꯟ ꯎꯗꯕꯗ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯄꯤ꯫ "ꯑꯩꯒꯤ ꯏꯆꯥ ꯊꯕꯥꯗꯨꯕꯨ ꯀꯥꯏꯗ ꯆꯠꯈꯤꯕꯒꯦꯕ?
ꯊꯕꯥꯇꯣꯟ, ꯑꯩ ꯅꯪ ꯎꯗꯗꯤ ꯍꯦꯛꯇ ꯀꯞꯅꯤꯡꯉꯦꯕ. ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯃꯤ ꯊꯕꯥꯇꯣꯟ ꯅꯪꯕꯣ? ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯛꯂꯩꯁꯨ ꯂꯩꯕꯤꯗꯦ ꯃꯥꯅ ꯇꯧꯔꯤꯕ. ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯑꯩꯒꯤ ꯏꯆꯥ ꯑꯄꯤꯛꯄ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯗꯨꯗꯤ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯊꯕꯥꯇꯣꯟ, ꯑꯉꯥꯡꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣꯃꯤ ꯅꯪꯕꯣ." ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯄꯣꯛꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯅꯤ ꯈꯪꯅ ꯈꯪꯅ ꯊꯕꯥꯇꯣꯟꯁꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯅ ꯈꯪꯅ ꯃꯍꯥꯛ ꯐꯤ ꯑꯃ ꯌꯣꯝꯗꯨꯅ ꯃꯆꯥ ꯑꯗꯨ ꯃꯩꯅꯤꯡ ꯀꯨꯟꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕꯅ ꯀꯩꯔꯦꯟꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯐꯤ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯦꯝꯕꯤꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯁꯤ ꯂꯩꯔꯦꯁꯦ ꯅꯪꯒꯤ ꯅꯆꯥꯗꯣ, ꯄꯝꯃꯨꯁꯦ, ꯇꯨꯝꯍꯜꯂꯣ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅꯔꯣ, ꯑꯉꯥꯡꯗꯣ ꯀꯞꯄꯗꯅꯦ ꯉꯁꯥꯏꯗꯒꯤ ꯌꯥꯗ꯭ꯔꯕꯅꯤ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅꯔꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ, ꯍꯣꯔꯦꯟ ꯊꯕꯥꯇꯣꯟ ꯍꯜꯂꯛꯑꯒꯅꯦ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯊꯕꯥꯇꯣꯟꯒ ꯂꯩꯃꯤꯟꯅꯔꯣ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯗꯨꯒ ꯂꯩꯃꯤꯟꯅꯔꯣꯀꯣ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯣ, ꯊꯦꯝꯕꯤ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯅꯪꯒꯤ ꯅꯇꯧꯁꯤ ꯎꯕꯗ ꯑꯩꯗꯤ ꯀꯞꯀꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯃꯤ." ꯑꯁꯣꯝꯗꯅ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯂꯦꯟ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯃꯍꯥꯛ ꯀꯥꯎꯁꯤꯡ ꯑꯃꯒꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯎꯁꯤꯡ ꯑꯃꯒꯨꯝ ꯇꯥꯎꯊꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯇꯣꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯈꯨꯜ ꯂꯥꯟꯗꯨꯅ ꯍꯦꯛ ꯍꯦꯛ ꯅꯨꯄꯤ ꯑꯁꯤꯅ ꯊꯕꯛ ꯁꯨꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯅꯨꯄꯥꯅꯤ꯫ ꯊꯕꯥꯇꯣꯟꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯊꯕꯥꯇꯣꯟꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯅꯗꯤ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯃꯥꯕꯨ ꯄꯥꯝꯕꯒꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯖꯕꯅꯤ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯇꯣꯂꯦꯟꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯝꯗꯦ꯫ ꯇꯣꯂꯦꯟꯅꯁꯨ ꯑꯗꯨꯃꯉꯥꯏ ꯀꯩꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯃꯁꯨꯡ ꯀꯩꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯅ ꯆꯠꯂꯤꯕꯁꯤ ꯑꯩꯅ ꯈꯪꯅ ꯁꯦꯟꯅꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯍꯦꯟꯖꯟꯅ ꯈꯜꯂꯝꯗꯦ, ꯑꯗꯨꯕꯨ ꯇꯣꯂꯦꯟꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯊꯕꯥꯇꯣꯟꯕꯨ꯫ ꯊꯕꯥꯇꯣꯟ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯇꯣꯂꯦꯟꯅ ꯈꯪꯂꯦ, ꯑꯣ, ꯊꯕꯥꯇꯣꯟꯁꯦ ꯅꯍꯥꯟꯉꯩ ꯐꯤꯁꯨ ꯐꯤꯁꯥꯝꯕ ꯆꯠꯂꯤꯕꯁꯦ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯃꯇꯪꯗ ꯑꯀꯛꯅꯅ ꯆꯠꯄ ꯅꯠꯇꯕꯣꯏꯔꯦ, ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯌꯥꯗ ꯊꯥꯒꯠꯈ꯭ꯔꯕꯅꯣ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯁꯥꯕꯤꯅꯤꯅ, ꯃꯍꯥꯛ ꯅꯨꯄꯤꯅꯤꯅ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯏꯃꯥꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯏꯃꯥ, ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯏꯃꯥ ꯍꯥꯏꯁꯤꯅꯕꯨ ꯅꯨꯡꯁꯤꯠ ꯑꯃ ꯀꯨꯡꯉꯤ, ꯀꯔꯤꯅꯣ ꯍꯥꯏꯒꯗꯕꯗꯣ ꯁꯠ-ꯁꯠ꯫ ꯏꯃꯥ, ꯑꯁꯤꯗ ꯂꯥꯛꯏꯕ ꯊꯕꯥꯇꯣꯟꯁꯦ, ꯑꯩꯈꯣꯏꯒꯤ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯔꯤꯕ ꯊꯕꯥꯇꯣꯟꯁꯦ, ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯊꯕꯥꯇꯣꯟ ꯀꯧꯕꯅꯦꯕ꯫ ꯑꯗꯣ ꯃꯥꯁꯦ ꯅꯨꯡꯇꯤꯒꯤ ꯃꯤꯒꯤ ꯃꯌꯨꯝ ꯈꯨꯗꯤꯡ ꯆꯠꯂꯒ ꯐꯤꯁꯨ ꯐꯤꯁꯥꯝ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯉꯦꯕ꯫ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯏꯃꯥ ꯃꯊꯟꯇ ꯍꯣꯠꯅꯕ ꯉꯝꯗꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯥꯒ ꯁꯨꯃꯤꯟꯅꯔꯣ, ꯃꯥꯒꯤ ꯊꯥꯒꯤ ꯑꯋꯥꯃꯜ ꯄꯤꯔꯁꯦ ꯏꯃꯥ꯫ ꯅꯪ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯏꯃꯥ? ꯍꯣ, ꯐꯔꯦ ꯏꯆꯥꯅ ꯁꯤꯟꯕꯗꯣ ꯌꯥꯔꯦ, ꯌꯥꯝꯅꯕꯨ ꯈꯪꯉꯝꯃꯤꯅꯦ ꯊꯕꯥꯇꯣꯟ ꯀꯧꯏ ꯀꯥꯏꯅꯒ, ꯑꯩꯈꯣꯏꯗꯤ ꯈꯪꯖꯗ꯭ꯔꯦ ꯀꯗꯥꯏꯅꯣ ꯊꯕꯥꯇꯣꯟ ꯍꯥꯏꯗꯨꯕꯣ? ꯑꯣ, ꯑꯥꯗ ꯋꯥꯏ ꯁꯤꯠꯂꯒ ꯂꯦꯞꯄꯤꯕ ꯅꯨꯄꯤꯁꯤꯔꯣ? ꯀꯅꯥꯅ ꯀꯧꯁꯟꯗꯅ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯋꯥꯏꯒꯁꯤꯅ ꯁꯤꯠꯂꯝꯃꯤꯕ? ꯑꯣ, ꯄꯥꯕꯅꯅꯦ ꯉꯁꯥꯏ ꯀꯧꯔꯛꯄꯅꯦ, ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯗꯨꯗ ꯄꯥꯕꯅ ꯀꯧꯔꯨꯕꯖꯥꯠꯅꯤ ꯏꯃꯥ꯫ ꯃꯤ ꯃꯃꯥꯡꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯒꯨꯝꯁꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯃꯛ ꯊꯕꯥꯇꯣꯟꯗ ꯍꯥꯏꯔꯣ꯫ ꯍꯣꯏ, ꯅꯣꯏ ꯅꯄꯥ ꯅꯆꯥꯅꯕꯨ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯔꯦ, ꯍꯥꯏꯒꯦ꯫ ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ? ꯏꯃꯥ, ꯑꯩ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯦ꯫ ꯑꯩꯅ ꯏꯅꯦ ꯁꯈꯤ ꯍꯣꯏꯒꯤ ꯐꯤ ꯁꯨꯔꯤꯉꯩꯗ ꯀꯀꯥꯅ ꯑꯩꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯁꯨꯅꯕ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩ ꯂꯥꯛꯆꯕꯅꯦ꯫ ꯑꯣ, ꯐꯔꯦ, ꯀꯀꯥꯅ ꯀꯧꯔꯤꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ, ꯏꯃꯥꯅꯁꯨ ꯍꯥꯏꯅꯤꯡꯕ ꯈꯔ ꯂꯩꯕ꯫ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯃꯤ ꯃꯌꯨꯝ ꯈꯨꯗꯤꯡ ꯆꯠꯂꯒ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯕꯗꯣ ꯇꯧꯔꯨꯔꯅꯨ꯫ ꯏꯆꯥ ꯅꯨꯄꯥꯅꯁꯨꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯉꯒ ꯊꯝꯂꯣ ꯍꯥꯏꯔꯦ꯫ ꯅꯪ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯣ?
ꯑꯩꯁꯨ ꯏꯊꯟꯗꯅ ꯍꯣꯠꯅꯕꯅꯤꯅ ꯉꯝꯗꯕ ꯇꯧꯔꯤꯁꯦ. ꯃꯄꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯆꯥꯅꯨꯄꯥꯁꯤꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯑꯩꯁꯦ ꯉꯝꯗꯗꯅ ꯍꯥꯏꯔꯕꯅꯤꯀꯣ. ꯅꯪ ꯀꯔꯤ ꯈꯟꯒꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯗꯅ ꯏꯃꯥ ꯇꯥꯁꯦ. ꯍꯣꯏ ꯏꯃꯥ, ꯏꯃꯥꯅꯕꯨ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯅꯨꯡꯇꯤꯒꯤ ꯃꯤꯒꯤ ꯃꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯠꯄꯗꯣ ꯑꯩꯁꯨ ꯋꯥꯔꯤꯕꯅꯤ ꯏꯃꯥ. ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯇꯧꯕꯗꯣ ꯑꯩꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯅꯠꯇꯦꯗ. ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯄꯨꯝꯕ ꯈꯔ ꯈꯛꯇꯃꯛ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯇꯨꯃꯤꯟꯅ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯇꯣꯂꯦꯟꯒꯤ ꯃꯃꯥꯅꯁꯨ, "ꯑꯣ ꯇꯧꯔꯣ ꯇꯧꯔꯣ ꯇꯧꯔꯣ, ꯅꯪꯅ ꯇꯧꯗꯧꯕꯗꯣ ꯇꯧꯔꯣ. ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯂꯥꯛꯎꯁꯦ ꯏꯆꯥꯁꯤꯗꯤ. ꯏꯆꯥꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯄꯤꯒꯦ. ꯏꯃꯥꯅ ꯏꯆꯥꯒꯤ ꯆꯦꯡ ꯆꯥꯛꯁꯨ ꯄꯤꯒꯦ. ꯏꯆꯥꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯄꯩꯁꯥꯁꯨ ꯃꯇꯤꯛ ꯆꯥꯅ ꯅꯣꯡꯃꯒꯤ ꯂꯨꯄꯥ 10ꯔ 20ꯔ ꯏꯃꯥ ꯑꯗꯨꯝ ꯄꯤꯒꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯏꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯑ ꯂꯣꯏꯔꯦ. ꯀꯩꯁꯨ ꯑꯋꯥꯕ ꯁꯨꯒꯗꯕ ꯅꯠꯇꯦꯗ. ꯐꯃꯨꯡ ꯐꯥꯅꯨꯡ ꯈꯔ ꯂꯣꯏꯁꯟꯕ, ꯅꯪ ꯅꯌꯥꯝꯕ ꯅꯕꯨꯡ ꯑꯁꯤꯒꯤ ꯐꯃꯨꯡ ꯐꯤꯔꯣꯟ ꯈꯔ ꯁꯨꯕꯤꯕ, ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯈꯔ ꯁꯦꯡꯕ, ꯑꯁꯤ ꯈꯛꯇꯅꯤꯗ. ꯅꯪꯕꯨ ꯆꯥꯛ ꯏꯟꯁꯥꯡꯒ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩꯕ꯭ꯔꯅꯦ?" "ꯍꯩꯌꯦ ꯏꯃꯥ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯑꯩ ꯌꯥꯝ ꯐꯖꯅ ꯊꯣꯡꯕ ꯉꯝꯃꯦ. ꯉꯥ ꯊꯣꯡꯕꯗ ꯊꯥꯎ ꯊꯥꯛꯇꯕꯤꯗ ꯊꯣꯡꯕꯁꯨ ꯑꯩ ꯍꯩꯌꯦ ꯏꯃꯥ." "ꯑꯦ, ꯌꯥꯝꯅ ꯍꯩꯔꯤꯖꯥꯠꯅꯤꯅ. ꯏꯆꯥ ꯊꯕꯥꯇꯣꯟꯗꯤ ꯉꯥ ꯊꯣꯡꯕꯗ ꯊꯥꯎ ꯊꯥꯛꯇꯅ ꯊꯣꯡꯕ ꯍꯩꯕ? ꯑꯣ, ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯥꯎ ꯌꯥꯝ ꯂꯩꯌꯦ. ꯍꯪꯒꯥꯝ ꯊꯥꯎ ꯑꯁꯨꯡꯕ ꯃꯌꯥꯝꯁꯤꯒ ꯊꯥꯛꯑꯒ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯌꯦꯡꯁꯤ ꯏꯆꯥꯒꯤ ꯊꯥꯎ ꯊꯥꯛꯇꯅ ꯊꯣꯡꯕ ꯉꯥꯗꯣ, ꯑꯗꯨꯒꯤ ꯃꯍꯥꯎꯁꯨ ꯅꯣꯡꯃ ꯍꯦꯛ ꯌꯦꯡꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯏꯃꯥꯏꯄꯦꯝꯃ ꯏꯃꯥꯏꯄꯦꯝꯃ, ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯔꯣꯟ ꯐꯖꯔꯤꯕ, ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ." "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯏꯃꯥ. ꯏꯃꯥꯒ ꯄꯥꯕꯒꯗ ꯑꯩꯒꯤꯁꯨ ꯐꯖꯅ ꯋꯥꯁꯤꯃ ꯍꯥꯏꯔꯒ ꯑꯩ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯏꯃꯥ." "ꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ, ꯆꯠꯂꯣ ꯆꯠꯂꯣ." ꯊꯕꯥꯇꯣꯟ ꯇꯨꯃꯤꯟꯅ ꯌꯨꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯕꯗꯨ ꯇꯣꯂꯦꯟꯁꯨ ꯂꯥꯞꯇꯛꯅ ꯑꯗꯨꯝ ꯏꯟꯅꯔꯝꯃꯤ. ꯇꯣꯂꯦꯟꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯏꯟꯅꯔꯛꯄꯗꯨ ꯊꯕꯥꯇꯣꯟꯁꯨ ꯈꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ, ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅꯗꯤ ꯍꯪꯂꯝꯗꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯂꯩꯅꯔꯛꯂꯦꯗꯣ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯨꯅ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯇꯣꯂꯦꯟꯅ ꯊꯕꯥꯇꯣꯟꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ. ꯃꯇꯥꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯨꯄꯥ ꯀꯌꯥꯅ ꯊꯕꯥꯇꯣꯟꯕꯨ ꯀꯣꯏꯕ ꯂꯥꯛꯄꯗꯁꯨ ꯃꯍꯥꯛꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯀꯌా ꯇꯧꯗꯨꯅ ꯃꯤ ꯄꯪꯐꯨꯗ ꯐꯨꯅꯔꯝꯃꯤ. ꯊꯕꯥꯇꯣꯟꯗꯤ ꯀꯔꯤꯁꯨ ꯏꯈꯟ ꯈꯟꯗꯕꯒꯨꯝ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣꯅꯦ, ꯃꯤꯒꯁꯤꯕꯨ ꯄꯪꯈꯟꯗ ꯈꯟꯅꯩ, ꯇꯥ ꯇꯣꯂꯦꯟꯁꯤꯕꯨ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯗꯧꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯖꯥꯠꯅꯣꯅꯦ, ꯃꯁꯛꯃꯛꯅ ꯆꯨꯝ ꯐꯥꯡꯒꯪ ꯍꯦꯛ ꯃꯥꯜꯂꯗꯅ. ꯊꯕꯥꯇꯣꯟꯅ ꯆꯠꯂꯤꯕ ꯄꯨꯝꯕꯗꯨ ꯈꯨꯟꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯩꯔꯦꯟꯅ ꯈꯪꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯩꯔꯦꯟꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯊꯕꯥꯇꯣꯟ, ꯏꯆꯥꯊꯣꯏꯕꯤ, ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯣ ꯏꯄꯥꯅ ꯈꯪꯗꯕ ꯅꯠꯇꯦꯗꯣ. ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯅꯪꯗꯤ ꯅꯨꯄꯤꯅꯤꯗꯣ. ꯅꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯀꯅꯥꯅ ꯅꯪꯕꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏꯗꯣ. ꯏꯄꯥꯒꯤ ꯏꯆꯥꯊꯣꯏꯕꯤ, ꯅꯃꯥꯅ ꯑꯁꯨꯝꯅ ꯃꯤꯔꯣꯟ ꯇꯥꯗꯗꯨꯅ ꯂꯩꯕꯒ ꯑꯃꯗꯤ ꯅꯄꯥ ꯁꯣꯏꯅꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯀꯅꯥꯅ ꯀꯔꯤꯕꯨ ꯄꯥꯝꯂꯨꯗꯣꯏꯅꯣ. ꯏꯆꯥꯅꯅꯦ ꯇꯧꯔꯤꯕ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯈꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯪꯂꯥꯟꯗ ꯋꯥꯈꯜ ꯁꯥꯒꯠꯀꯅꯨꯀꯣ ꯏꯆꯥꯊꯣꯏꯕꯤ." ꯃꯄꯥꯅ ꯑꯁꯨꯝꯅ ꯂꯥꯞꯇꯛꯅꯅ ꯅꯥꯀꯣꯏꯅꯅ ꯌꯩꯔꯛꯄꯁꯤꯗ ꯊꯕꯥꯇꯣꯟꯁꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ. ꯃꯍꯥꯛꯅ ꯇꯣꯂꯦꯟꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯅꯤ. ꯀꯔꯤꯒꯤꯗꯃꯛ ꯅꯨꯡꯁꯤꯔꯣꯏ? ꯃꯍꯥꯛꯄꯨ ꯅꯨꯡꯇꯤꯒꯤ ꯁꯪꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯐꯝ ꯊꯣꯛꯄꯅꯤ. ꯑꯗꯨꯃꯛꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠꯇꯨ ꯎꯕꯗ ꯃꯄꯥ ꯀꯩꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯈꯪꯂꯣꯗꯅ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯕ, ꯈꯪꯂꯅꯨꯗꯅ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯃꯥ ꯊꯦꯝꯕꯤꯅ ꯃꯊꯣꯡ ꯃꯔꯝ ꯏꯈꯪ ꯈꯪꯗꯅ ꯐꯠ ꯂꯥꯎꯅ ꯌꯥꯎꯁꯤꯜꯂꯛꯏ. "ꯍꯦ, ꯅꯪ ꯃꯤꯅ ꯉꯥꯎꯏ ꯍꯥꯏꯕꯤꯁꯅꯤ. ꯃꯔꯝ ꯃꯣꯛꯇ꯭ꯔꯗꯤ ꯅꯁꯛ ꯑꯗꯨꯛ ꯌꯥꯝ ꯐꯖꯔꯒ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅꯗꯧꯔꯤꯕꯅꯤ ꯃꯤꯅ꯫ ꯅꯄꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯅꯄꯨꯛꯅꯤꯡ ꯃꯨꯟꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯀꯣꯛ ꯄꯥꯟꯗꯕ ꯇꯧꯅꯨ. ꯅꯪꯅ ꯈꯜꯂꯤꯕ ꯅꯨꯄꯥꯗꯨꯗ ꯅꯌꯨꯝ ꯊꯣꯛ ꯄꯥꯟꯊꯣꯛꯈꯣ꯫
ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯑꯣ꯫ ꯊꯕꯥꯇꯣꯟ, ꯅꯪꯗꯤ ꯅꯁꯛꯅ ꯃꯔꯣꯝ ꯐꯖꯕꯅꯦ, ꯑꯩꯒꯤ ꯏꯆꯥꯗꯤ ꯊꯕꯥꯇꯣꯟꯗ ꯊꯕꯥꯇꯣꯟꯅꯤꯍꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯦꯝꯕꯤꯁꯤ꯫ ꯃꯄꯥꯅ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯊꯦꯝꯕꯤ, ꯅꯪꯁꯤꯅꯅꯦ ꯍꯦꯛꯇ ꯌꯥꯎꯁꯜꯂꯛꯏ꯫ ꯃꯦꯟ ꯃꯥꯟ ꯑꯃ ꯏꯇꯥ ꯍꯦꯛ ꯇꯥꯗꯦ, ꯋꯥꯈꯜ ꯇꯥꯔꯣꯗꯅꯁꯨ ꯇꯥꯗꯦ, ꯇꯥꯔꯅꯨꯗꯅꯁꯨ ꯇꯥꯗꯦ, ꯅꯆꯥꯅꯦꯁꯨ ꯍꯥꯏ, ꯅꯆꯥ ꯑꯃꯁꯨ ꯑꯃꯨꯛ ꯊꯤ, ꯊꯕꯥꯇꯣꯟꯁꯦ ꯅꯆꯥꯅꯦꯗꯤ ꯅꯪꯕꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯅꯪꯁꯦ ꯎꯔꯒꯅꯦ ꯅꯣꯛꯀꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯕꯅꯤꯗ꯫ ꯅꯁꯛꯅ ꯃꯔꯣꯝ ꯐꯖꯔꯛꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ, ꯅꯁꯝ ꯅꯅꯥꯒꯗꯨꯅ ꯍꯥꯠꯇꯕꯒꯤ ꯈꯨꯏꯖꯨ ꯇꯥꯔꯦ, ꯐꯖꯕꯅ꯫ ꯑꯩꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯁꯤ ꯊꯥꯏꯅꯗꯤ ꯌꯦꯡꯕꯒꯤ ꯄꯦꯅꯥꯏꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯗ ꯀꯤꯕꯨ ꯀꯤꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ ꯊꯕꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯕꯁꯦ ꯄꯨꯔꯦꯜ ꯃꯇꯩ ꯃꯅꯥꯎꯅꯁꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯅ ꯈꯪꯂꯕꯗ ꯇꯣꯂꯦꯟꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯄꯥꯝꯗꯦ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯐꯠꯇꯦ, ꯇꯧꯒꯅꯨ, ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯁꯤꯅꯤ, ꯏꯄꯥꯒꯤ ꯋꯥꯈꯜꯅ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯇꯣꯂꯦꯟꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯂꯦꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯄꯥ ꯃꯃꯥꯅ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯕ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯃꯄꯥ ꯃꯃꯥꯅ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯈꯨꯟꯒꯤ ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯗꯕꯒꯨꯝ ꯃꯨꯛꯇꯨꯅ ꯂꯩꯕꯁꯤ ꯇꯣꯂꯦꯟꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯆꯥꯎꯔꯛꯂꯕꯅꯤꯅ, ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤꯅ ꯃꯔꯩ ꯌꯦꯠꯄ ꯍꯧꯔꯛꯂꯦꯗꯣ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯕꯖꯥꯠꯅꯤ꯫ ꯊꯕꯥꯇꯣꯟꯁꯤ ꯃꯤꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯆꯠꯄ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄ ꯃꯤꯅꯤ, ꯁꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯊꯕꯥꯇꯣꯟꯕꯨ ꯅꯨꯡꯁꯤ ꯋꯥ ꯂꯣꯏꯔꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯣꯛꯂꯤꯁꯦ ꯑꯩ ꯏꯊꯟꯇꯅꯦ꯫ ꯅꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕꯕꯨ ꯄꯥꯕꯒ ꯏꯃꯥꯒꯅ ꯇꯧꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯞꯄ ꯊꯕꯛ ꯑꯩꯅ ꯐꯠꯇꯕ ꯇꯧꯕ ꯅꯠꯇꯦ, ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯁꯨ ꯅꯠꯇꯦ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯗ ꯀꯅꯥꯅ ꯊꯤꯡꯒꯗꯧꯔꯤꯕꯅꯣ? ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯌꯥꯎꯁꯟꯕꯤꯔꯛꯀꯅꯨ, ꯈꯨꯠ ꯊꯤꯡꯖꯟꯕꯤꯔꯛꯀꯅꯨ ꯄꯥꯕ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯍꯥꯏꯔꯤ, ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯊꯕꯥꯇꯣꯟꯒꯤ ꯋꯥ ꯉꯥꯡꯕꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯨꯠ ꯊꯤꯡꯖꯟꯕꯤꯔꯛꯀꯅꯨ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯐ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯇꯣꯂꯦꯟ? ꯅꯪ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ? ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ, ꯑꯩꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗ꯭ꯔꯦ, ꯑꯗꯨꯃꯛꯅꯤ ꯅꯃꯥꯅ ꯈꯜꯂꯤꯕꯁꯨ꯫ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯜꯂꯛꯀꯗꯧꯔꯤꯕꯅꯣ? ꯑꯩ ꯌꯥꯔꯣꯏ, ꯑꯩ ꯄꯥꯝꯗꯦ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯐꯅꯌꯥꯝ ꯐꯖꯗꯨꯅꯁꯨ, ꯂꯝꯆꯠ ꯐꯅꯌꯥꯝ ꯐꯖꯗꯨꯅꯁꯨ ꯃꯍꯥꯛ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯀꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯥꯅꯦ ꯄꯥꯕ, ꯃꯥ ꯃꯤꯅꯥꯏ ꯅꯨꯄꯤꯅꯦ꯫ ꯃꯄꯨ ꯁꯥꯕ ꯅꯣꯏ ꯃꯌꯥꯝ ꯂꯩꯕꯗꯒꯤ ꯃꯤꯅꯥꯏꯒꯨꯝꯕ ꯃꯥꯒꯨꯝꯕ ꯃꯤꯅꯥꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯤꯕꯅꯦ ꯄꯥꯕ꯫ ꯄꯥꯕꯣꯏꯒꯨꯝꯕ ꯃꯄꯨ ꯁꯥꯕ, ꯅꯤꯡꯊꯧ ꯁꯥꯕ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛ ꯃꯤꯅꯥꯏ ꯑꯣꯏꯍꯟꯈꯤꯕꯅꯦ꯫ ꯑꯩ ꯂꯣꯏꯅ ꯈꯪꯂꯤꯕꯖꯥꯠꯅꯤ ꯄꯥꯕ꯫ ꯑꯩꯅ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯊꯕꯥꯇꯣꯟꯕꯨ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯥꯕꯒ ꯏꯃꯥꯒꯅ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯄꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯊꯕꯥꯇꯣꯟꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯀꯣꯆꯤ ꯑꯃ ꯌꯥꯎꯕꯗꯨꯗ ꯃꯄꯥ ꯃꯃꯥ ꯑꯗꯨ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯈꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯆꯠꯂꯣ, ꯅꯪ ꯆꯠꯇꯧꯕ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯑꯝꯇ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯍꯧꯒꯦ꯫ ꯆꯠꯈ꯭ꯔꯣ ꯇꯣꯂꯦꯟ, ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯔꯥ, ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯔꯥ, ꯅꯪ ꯊꯣꯛꯄ ꯆꯠꯈ꯭ꯔꯣ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯎꯅꯔꯨꯒꯦꯔꯥ, ꯍꯤꯡꯆꯥꯕꯤ ꯎꯅꯔꯨꯒꯦꯔꯥ, ꯅꯪ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ, ꯆꯠꯈ꯭ꯔꯣ꯫ ꯏꯃꯥ, ꯋꯥꯈꯜ ꯑꯝꯇ ꯏꯪꯒꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯊꯥꯗꯣꯔꯛꯏ꯫ ꯇꯣꯂꯦꯟꯁꯨ ꯁꯥꯎꯔꯒ ꯍꯥꯏꯔꯝꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯂꯥꯛꯄꯗ ꯇꯣꯂꯦꯟꯒꯤ ꯃꯃꯥꯅ ꯊꯕꯥꯇꯣꯟꯕꯨ ꯀꯧꯁꯟꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯕꯥꯇꯣꯟ, ꯅꯪ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ? ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏ, ꯅꯄꯥꯗꯨꯅ ꯁꯣꯏꯅꯥꯏ ꯍꯥꯏ, ꯁꯤ ꯆꯨꯝꯕ꯭ꯔꯥ? ꯅꯄꯥ ꯅꯃꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯅꯪꯕꯨ ꯑꯩꯅ ꯏꯆꯥꯗ ꯏꯆꯥꯗꯧꯅ ꯅꯨꯡꯁꯤꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯃꯜ ꯄꯤꯗꯨꯅ ꯃꯤꯅꯥꯏꯒꯨꯝ ꯊꯝꯂꯛꯂꯒ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯂꯦꯟꯅ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯅꯥꯅ ꯂꯥꯡ ꯊꯥꯛꯄꯅꯣ? ꯅꯪꯅ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯕꯨ ꯂꯩꯈꯥ ꯇꯥꯅꯕ꯭ꯔꯥ? ꯅꯪ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ꯫
ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪ ꯏꯃꯨꯡꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ. ꯑꯩꯅ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ, ꯈꯪꯍꯟꯕ ꯌꯥꯔꯣꯏ." ꯊꯕꯥꯇꯣꯟꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯇꯧꯗ ꯃꯍꯥꯛ ꯊꯕꯛ ꯇꯧꯔꯝꯕꯗꯨ ꯃꯍꯥꯛ ꯃꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ. "ꯏꯃꯥ, ꯑꯩꯕꯨ..." "ꯅꯆꯤꯟ ꯈꯨꯝꯒꯅꯨ, ꯅꯆꯤꯟ ꯈꯨꯝꯒꯅꯨ. ꯅꯆꯤꯟ ꯈꯨꯝꯕꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ. ꯃꯤꯅꯥꯏꯗꯤ ꯃꯄꯨꯅ ꯍꯥꯏꯕ ꯆꯠꯀꯗꯕꯅꯤ. ꯑꯩꯅ ꯉꯁꯤꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ. ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯋꯥ ꯂꯣꯏꯔꯦ. ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗꯕꯅꯤ. ꯅꯪꯅ ꯃꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯏꯀꯥꯏ ꯈꯪꯗꯕꯒꯨꯝ ꯂꯥꯛꯑꯗꯤ ꯍꯦꯟꯅ ꯈꯣꯟꯊꯤ ꯆꯥꯕ ꯅꯠꯇꯅ ꯅꯪ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯃꯣꯏ. ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ. ꯅꯄꯥꯡꯒꯜꯁꯨ ꯋꯥꯅꯤ. ꯅꯪ ꯏꯖꯠ ꯃꯥꯡꯒꯅꯤ. ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦꯀꯣ. ꯑꯩꯕꯨ ꯀꯤꯗꯕ ꯇꯧꯒꯅꯨ ꯊꯕꯥꯇꯣꯟ." ꯊꯕꯥꯇꯣꯟꯗꯤ ꯇꯣꯂꯦꯟꯒꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯀꯤꯕ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ. ꯏꯀꯥꯏꯕꯅꯁꯨ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯛꯄꯨ ꯊꯤꯅ ꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯣꯂꯦꯟꯅꯗꯤ ꯈꯪꯂꯝꯗꯦ. ꯇꯣꯂꯦꯟꯅ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯊꯕꯥꯇꯣꯟ ꯂꯥꯛꯇꯦ ꯈꯜꯂꯕꯗ ꯀꯔꯤꯒꯤ ꯑꯣꯏꯕꯖꯥꯠꯅꯣꯗꯤ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ, ꯃꯥꯒꯤꯁꯨ ꯊꯕꯛ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯟꯇꯣꯛꯂꯝꯃꯤ. ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯊꯕꯥꯇꯣꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯕ ꯃꯄꯥꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ. ꯃꯄꯥꯅ ꯄꯨꯝꯅꯃꯛ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ, "ꯅꯪꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ? ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ, ꯃꯤꯒꯤ ꯐꯧꯁꯨ ꯂꯪꯁꯨ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯏꯄꯥꯗ ꯍꯥꯏꯌꯨ. ꯏꯄꯥ ꯇꯥꯒꯦ. ꯏꯆꯥꯅ ꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯏꯄꯥꯅ ꯁꯣꯏꯅꯥꯏꯖꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯆꯔꯥ ꯋꯥꯠꯇꯅ ꯄꯤꯖꯕ ꯉꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ, ꯏꯪꯈꯣꯜꯁꯤꯗ ꯂꯩꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥꯠꯇꯦꯅ. ꯏꯆꯥ ꯂꯩꯔꯤꯕꯁꯤꯗꯤ, ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ, ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯈꯟꯒꯗꯕꯅꯦ. ꯅꯪꯅ ꯀꯔꯤꯒꯤ ꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯍꯟꯊꯔꯤꯕꯅꯣ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯄꯥꯗ ꯇꯝꯃꯨ. ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯄꯥꯒꯤ ꯊꯣꯏꯕꯤ." ꯊꯕꯥꯇꯣꯟꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯆꯤꯠꯊꯗꯅ ꯃꯄꯥꯗ ꯇꯝꯂꯝꯃꯤ. ꯃꯄꯥꯅ ꯃꯇꯥꯡꯗꯨꯃꯛꯇꯗ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯄꯨꯔꯦꯜ ꯃꯇꯩ ꯃꯅꯥꯎ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ. "ꯊꯕꯥꯇꯣꯟ, ꯃꯄꯥꯗꯨꯒꯤ ꯃꯃꯤꯡ ꯄꯨꯔꯦꯜ ꯀꯧꯕ꯭ꯔꯥ? ꯃꯃꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯔꯤꯛ ꯀꯧꯕ꯭ꯔꯥ? ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ?" "ꯇꯣꯂꯦꯟ ꯀꯧꯏ ꯄꯥꯕ꯫ ꯇꯥ ꯇꯣꯂꯦꯟꯗꯤ ꯌꯥꯝꯅ ꯐꯕꯒꯨꯝ ꯇꯧꯏ. ꯃꯍꯥꯛ ꯊꯤꯉꯥꯎ ꯂꯩꯉꯥꯎꯒꯨꯝ ꯄꯪꯉꯥꯡꯗ ꯉꯥꯡꯂꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯄꯥꯕ." "ꯍꯥꯏꯔꯣꯏ, ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯅꯉꯣꯟꯗ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ. ꯃꯥꯅ ꯅꯪꯕꯨ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯅꯍꯥꯟꯉꯩ ꯇꯧꯔꯤꯕꯁꯤ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯥꯡ ꯊꯥꯛꯅꯔꯤꯕꯣꯏꯔꯦ? ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯁꯨ ꯌꯥꯔꯣꯏ. ꯃꯈꯣꯏꯅ ꯇꯥꯟꯁꯨ ꯇꯥꯟꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯅꯪ ꯅꯃꯤꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯌꯥꯔꯣꯏ." ꯑꯁꯨꯝꯅ ꯃꯄꯥꯅꯁꯨ ꯊꯤꯅ ꯉꯥꯡꯂꯕꯗ ꯊꯕꯥꯇꯣꯟ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯆꯥꯛꯈꯨꯝꯃꯥꯡꯗ ꯆꯥꯛ ꯊꯣꯡꯂꯤ. ꯃꯃꯥꯅ ꯋꯥꯈꯜ ꯏꯇꯥ ꯇꯥꯗꯕꯒꯨꯝ ꯄꯪꯌꯥꯎꯗ ꯌꯥꯎꯁꯜꯂꯝꯃꯤ ꯋꯥꯔꯤꯗꯨꯗ. ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯒꯗ꯭ꯔꯥ, ꯅꯣꯛꯀꯗ꯭ꯔꯥ, ꯀꯞꯀꯗ꯭ꯔꯥ ꯀꯅꯥꯁꯨ ꯈꯪꯗꯕꯒꯨꯝ ꯃꯍꯥꯛꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯍꯜꯂꯝꯃꯤ. ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯛꯂꯤꯕ, ꯃꯤꯅ ꯊꯤꯅ ꯆꯩꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯂꯩꯀꯥꯏꯅ ꯀꯔꯤꯅ "ꯑꯉꯥꯎꯕꯤꯒꯤ ꯃꯆꯥꯅꯤ, ꯃꯥꯗꯤ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥꯅꯤ, ꯃꯃꯥꯗꯣ ꯉꯥꯎꯕꯅꯤꯅꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅꯅꯤ ꯈꯟꯗꯨꯅ "ꯍꯥꯏꯖꯁꯅꯨ, ꯉꯥꯡꯖꯁꯅꯨ. ꯍꯥꯏꯖꯁꯅꯨ, ꯉꯥꯡꯖꯁꯅꯨ. ꯏꯃꯥꯒꯤ ꯃꯑꯣꯡꯅꯅꯤ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯆꯤꯟꯌꯥ ꯈ꯭ꯔꯛ ꯈ꯭ꯔꯛ ꯆꯤꯛꯇꯨꯅ ꯈꯨꯜ ꯂꯥꯟꯅ ꯁꯤꯜꯂꯪꯕ ꯆꯠꯂꯤꯕꯅꯤ ꯄꯥꯕ. ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯂꯩꯇꯦ. ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯊꯣꯏꯕꯤ. ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯊꯧꯅꯥ ꯍꯥꯞꯄꯅꯤ ꯍꯥꯏꯅ ꯈꯜꯂꯨ. ꯏꯄꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯊꯤꯅ ꯉꯥꯡꯕ ꯅꯠꯇꯤꯌꯦ. ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯒꯅꯤ, ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯆꯥꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯂꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤꯗ ꯏꯆꯥꯅ ꯄꯨꯝꯅꯃꯛ ꯈꯪꯐꯝ ꯊꯣꯛꯂꯕꯅꯤ. ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ. ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯀꯣ. ꯅꯪ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ, ꯏꯄꯥ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ." ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯊꯕꯥꯇꯣꯟ ꯂꯥꯛꯇ꯭ꯔꯕꯗ ꯇꯣꯂꯦꯟ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯂꯦꯟ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯊꯕꯥꯇꯣꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯇꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯆꯪꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ꯫
ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯈꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯊꯕꯥꯇꯣꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗꯕꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯁꯤꯕꯨ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯥꯛꯊꯣꯡ-ꯐꯧꯁꯨ ꯇꯧꯔꯤꯕꯅꯤꯀꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯊꯤꯅ ꯉꯥꯡꯕꯤꯕ꯫ ꯑꯩꯒꯤ ꯏꯃꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ, ꯀꯔꯤꯅꯣ ꯃꯥꯅ… ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯊꯕꯥꯇꯣꯟ, ꯅꯪꯕꯨ ꯑꯩꯁꯦ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯖꯥꯠꯂꯥ? ꯑꯩꯅ ꯇꯧꯔꯤꯕ, ꯑꯩꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯅꯪꯁꯨ ꯈꯔꯗꯤ ꯈꯪꯐꯝ ꯊꯣꯛꯂꯕꯅꯤ꯫ ꯑꯩꯁꯤꯕꯨ ꯑꯉꯥꯎꯕꯗꯧꯅ ꯅꯪꯅ ꯈꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯕꯥꯇꯣꯟ, ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯅꯣꯏꯒꯤ ꯌꯨꯝꯁꯤꯕꯨ? ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯊꯕꯥꯇꯣꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯏꯃꯨꯡꯗꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯖꯔꯝꯃꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯌꯦꯡꯁꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄꯅꯣ, ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯣ, ꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯔꯣ? ꯊꯕꯥꯇꯣꯟꯅꯦ ꯊꯕꯥꯇꯣꯟ, ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯅꯄꯥ? ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯝꯇ ꯅꯠꯇꯦ, ꯊꯕꯥꯇꯣꯟ ꯈꯛꯇꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯕꯖꯥꯠꯅꯣ, ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯕꯨ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕꯅꯦꯌꯦ꯫ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯊꯕꯥꯇꯣꯟꯅꯤ, ꯊꯕꯥꯇꯣꯟ꯫ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯅꯪꯕꯣ, ꯏꯇꯥꯎ ꯀꯩꯔꯦꯟꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯁꯛꯇꯣ꯫ ꯃꯥꯕꯨ ꯏꯇꯥꯎ ꯀꯩꯔꯦꯟꯒꯤ ꯃꯆꯥ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯄꯜꯂꯨꯗ꯭ꯔꯕ ꯃꯇꯥꯎ ꯀꯩꯔꯦꯟꯕꯨ ꯄꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅꯔꯝꯃꯤ꯫ ꯃꯥꯟꯖꯜꯂꯛꯑꯦꯕꯨ ꯅꯨꯄꯥ, ꯏꯇꯥꯒꯤ ꯃꯁꯛꯇꯣ ꯊꯕꯥꯇꯣꯟꯗꯣ ꯍꯥꯏꯔꯞ ꯃꯥꯜꯂꯦ ꯀꯗꯥꯏꯗꯅꯣꯃ꯫ ꯃꯥꯕꯨ ꯑꯉꯥꯎꯕꯤꯅꯤꯒꯤ ꯃꯆꯥꯅꯤꯒꯁꯨ ꯍꯥꯏ꯫ ꯇꯥ ꯀꯩꯔꯦꯟꯒꯤ ꯅꯨꯄꯤ ꯏꯇꯥꯗꯨꯕꯨ ꯉꯥꯎꯗꯦꯗ ꯃꯥꯗꯤ꯫ ꯑꯣꯏꯔꯝꯃꯣꯏ, ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯍꯦꯟꯖꯟꯅ ꯈꯜꯂꯨꯅꯨ꯫ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ ꯃꯥꯗꯤ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥꯅꯤ, ꯃꯃꯥꯗꯣ ꯑꯉꯥꯎꯕꯤꯅꯤ, ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ꯫ ꯃꯦꯟ ꯃꯥꯟ ꯇꯥꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯅꯗꯨꯅ ꯆꯞ ꯌꯨꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯥ ꯇꯣꯂꯦꯟꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯂꯦꯟ ꯊꯕꯥꯇꯣꯟꯒꯤ ꯊꯣꯡꯒꯥꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ… ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯗꯣ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯂꯩꯖꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯦꯄꯤꯁꯣꯗ 2ꯕꯨ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯄꯨꯟꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯕꯨ ꯉꯥꯏꯖꯔꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯆꯦꯅꯦꯜꯅ꯫ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯅꯨꯡꯉꯥꯏꯔꯕ ꯃꯈꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯦ꯫